Kasi sandokjariba thoromasi Diamond Radio na sandokjaba Crime Reports. Nupi angangsing dathokliba tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjaduna miyamda khanghanjana na honajaba dugumba program amani Crime Reports. Ahan bamakta dungasi Crime Reports ki thoromasi butabiriba khwai punamakpo James Haigurjamna taram nokjari. Ngasi su case ama puduna lakjari Bharat chaukraba leibak amani. Prithibida khwaidigi mising yamba ani shuba leibak ama oibata natana tongan ba crime gi masing su hainingai leitana thokle. Ngasi gi thangtok gase Maharashtra gi mafam amada thokpa thaudongni khongang amada Urbasi Kaubi chahi 15 rom ta ngairibi nupi macha ama mahaki mama Padma mahaki apokpa Sohas mapanupaga puna lerami imung ase yam thodok hinono nungaibi imung ama oiramde sak chara amagidamak hingnanabagi honabada migi low inkhol thabak suduna hingjaba adugumlaba imung manung ama oirami khongang ase Hindu amadi Muslim singna punna khundaminaba nungsi chanana leiba adugumba khongang ama oirami amana amagi mateng pangduna amana amagi lowda thabak subada Muslim kangunasu Hindu kangunasu nungsi chanana amagi mateng pangnaduna madudagi fanglakpa sel thumna imung manung hingnanabagi damakto honaba adugumba khongang amani Urbasi chahi 15 sujarabasu mama mapagi matung induna Hamid Kauba Muslim nupa amagi mahaki low inkholda thabak suba aduma mama mapana chatpa adugi matung induna chalami Hamid hariba miyo esi low yam chaba yamna sanga leiba makhongdagina mathak phawda sanga leiba sel paiba miyo yamorami mahaki khungang aduda yamna chawruba lopam sing lerami mahaki lopam sing asida nungtigi miyamna thabak subada madudagi fanglakpa paisana adumak hingba ngamnaba adugumba oirami Asumna noma low suba chatpa asida Urbasi masa nungaite haiduna low suba chatkide lophamda mahaki mapa Sohasna mama Padma da harami Padma nachanupi du kari tore laktradi mama na khumlami masa nungaite haibra makok ngau haibra mabuk sunai hai laktre ngarang dagisu karimta chauthau yade adu health center da chalaga angang du puraga mukti yengu sodana makhoina wari sanariba adu laptakna Samir Sheikh Kauba pakhang macha ama wafam sing adu tarami madugi matungda lopam adudagi kakhalaga mahakna mahaki mobile phone loktoktuna Urbasi da phone torami Hello Urbasi kari tori ngasi lopam da laktredi Urbasina ai isai ham nungaite isa se haifam khangdaba yamna sukthaba aduga karimta chu chaningdaba aduga puksu kharga naba aduda ai laktrabani Laugeno Tabuk subam sida nang laktradi ay tabuk subam khangde lao Urbasina haike ay isa nungaite tabanina ay mafamdu da lakpado ay nongmanini la hairoiba aduga isa nungairakanda lakkeba asumna haraga Urbasina phone kakthalami tabuk suba adu loiraba matung numidang wairam mayum da halaklami numidangi cha injang thongba matamdasu Urbasi masa nungaite haiduna phamungda adumak leram mahaki mapa Sohasna Padma da haiki haying ayukto thabuk subudo ai chalurage nakoi namam cha haying di hospital da chalaga ngangse puruga karino mukto yengucho mana nasalaise nominini humni sure kari anabano sukhangde lok laihau tawribra akoina khangdaba topa anaba oileramadi haying yenghodrugane sel yam changani ko sennaga sel leitabne matamadu da mamana haiki phare haying ayukto ai mahak puruga chalage aduga yenglurage Asumna mathangi numita Urbasi puduna mamana health center amada chalami health center amada Dr. Nupi amana Urbasi gi masa yenglami Dr. Nupi aduna Urbasi layengba loirba matungda mamaga mapanda phamhalami Dr. Nupi aduna Urbasi bu manungda tumina koksinki masida mahaki mamana chingnarami kari tawba yawbajano anaba yengnena changkhraga ai yawduna ma khaktang koksalisi kari gi orijano asumna chingnarami masigi matungda macha nupi Urbasi tholaklami Doctor na hidak khar iramni hidak sing ase chakjaba matungda chagadabani aduga aina haiba district hospital do adudo oina chalo matamadu da mahaki mama Padma haiki doctor kari do yawbugi mafam asida layeng bangam dribasibu anaba sibu yam lurabra nati nahaki na chanupi de loina haikrabani adu district hospital da aina doctor amada aina mafam adu do call tawrage aduga nokhoi mafam adu de chalo aina tharakpani haina noina hayo asumna haiki Padmana machanupi Urbasi da hairami karigino doctor na khoi ngasi mak district hospital da chalo haisibo nongoda kari hairake
ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩꯒꯤ ꯄꯨꯛ ꯅꯝꯃꯒ ꯌꯦꯡꯉꯦ ꯑꯗꯨꯒ ꯗꯣꯛꯇꯔꯗꯨꯅ ꯍꯣꯔꯦꯟ ꯗꯣꯛꯇꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯇꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯇꯝ ꯑꯗꯨꯗ ꯄꯗꯃꯥꯅ ꯃꯕꯨꯡꯅꯤꯡꯗ ꯅꯤꯡꯖꯔꯝꯃꯤ ꯍꯦ ꯚꯒꯋꯥꯟ ꯀꯔꯤꯁꯨ ꯑꯁꯣꯛ ꯑꯉꯥꯝ ꯌꯥꯎꯕꯤꯔꯝꯗꯕ ꯑꯔꯨꯕ ꯂꯩꯅꯥ ꯑꯣꯏꯕꯤꯔꯝꯗꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯕꯨ ꯂꯥꯌꯦꯡꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯋꯥꯖꯩ ꯃꯔꯝ ꯑꯁꯤꯅ ꯑꯔꯨꯕ ꯂꯩꯅꯥꯗꯗꯤ ꯑꯣꯏꯕꯤꯔꯝꯗꯕ ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯕꯨꯡꯅꯤꯡꯗ ꯅꯤꯡꯖꯔꯝꯃꯤ ꯃꯔꯛ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯇꯨꯅ ꯗꯣꯛꯇꯔꯒ ꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏꯅ ꯑꯍꯥꯟꯕ ꯌꯦꯡꯈꯤꯕ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅ ꯗꯣꯛꯇꯔ ꯅꯟꯗꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯀꯣꯜ ꯇꯧꯔꯛꯂꯨ ꯗꯣꯛꯇꯔ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯦꯁ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯧꯕ ꯑꯗꯨꯒ ꯃꯃꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯗꯧꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯍꯦꯜꯊ ꯁꯦꯟꯇꯔꯅꯤꯅ ꯃꯗꯨꯒꯤ ꯊꯕꯛꯇꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯧꯕ ꯗꯣꯛꯇꯔꯅ ꯃꯗꯨꯒꯤ ꯆꯪꯒꯗꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯤꯡꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯕꯤꯔꯒ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ already someone rape her ꯀꯅꯥꯒꯨꯝꯅ ꯃꯍꯥꯛꯄꯨ ꯅꯝꯖꯥ ꯅꯝꯊꯦꯛꯅꯗꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯋꯥꯐꯝꯁꯦ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯥꯏꯌꯨ ꯌꯥꯗꯦ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈꯔ ꯂꯨꯔꯅꯤ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯒ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯀꯔꯤ ꯂꯩꯕ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯑꯃꯨꯛꯇ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯇꯥꯛꯄꯤꯅꯅꯕ ꯅꯣꯜꯂꯛꯆꯔꯤ ꯃꯇꯝꯗꯨꯗ ꯗꯣꯛꯇꯔ ꯅꯟꯗꯤꯇꯥꯅ ꯍꯥꯏꯈꯤ ꯐꯅꯤ ꯗꯣꯛꯇꯔ ꯐꯅꯕ ꯑꯩ ꯁꯤꯟꯖꯔꯒꯦ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯦ ꯌꯥꯝꯅ ꯑꯔꯨꯕꯗꯤ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨꯕꯨ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯎꯔꯕꯁꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯗꯣꯛꯇꯔ ꯅꯟꯗꯤꯇꯥꯅ ꯍꯥꯏꯈꯤ ꯎꯔꯕꯁꯤ ꯆꯦꯛꯑꯞꯀꯤꯗꯃꯛ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯉꯨ ꯃꯇꯝ ꯑꯗꯨꯗ ꯄꯗꯃꯥꯅ ꯆꯤꯡꯅꯈꯤ ꯑꯥꯗ ꯌꯦꯡꯕꯗꯁꯨ ꯆꯦꯛꯑꯞ ꯍꯥꯏꯕ ꯁꯤꯗꯁꯨ ꯆꯦꯛꯑꯞ ꯍꯥꯏꯕ ꯗꯣꯛꯇꯔ ꯀꯔꯤ ꯂꯩꯒꯦ ꯁꯤꯕꯨ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯅꯥꯕ ꯌꯦꯡꯂꯕꯗꯤ ꯆꯦꯛꯑꯞ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯥꯅ ꯄꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯆꯥꯅꯤꯡ ꯊꯛꯅꯤꯡꯗ꯭ꯔꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ मुन्ना खंद्रबदी लायेंबा यादबगिनी असुमना डॉक्टर नंदिताना मनुंगदा पुसिंदुना नुपी मचा उर्बसी असिबु चेकअप तौरम मदुदसु महांगना खंगबा ngamlami नुपी मचा असि था तरु मिरोलबी नुपी मचा हमोइरमे ममादा हाइरबदी करी हाइना हाइगनी मचा नुपीदा हंगलबसु नुपा कनानो हायु यादि वाफम असिदि पुलिस केस अमा ओइसिलपना हेक्तमक एबोर्शन तौबसु याबा नथि नुपी मचा असिगि चही सुसुपनदगी चही 15 चही 15 खक्ता ngaरिबा नुपी मचा अमना मिरोनबा हाइबसे नुपी मचा दुगी पुंसिदा यामना लाइबक थिबो ओइगदोरिबा वाफम असिदा डॉक्टर नंदिता यामना चिंगनबा अमा फावरमे अदुबु वारी असिदि लिथोक्तबा तमदबदि यादे थोक्लिबा थौदोक अमा ओइबनिना महाकि ममारा हाइरमे वाफम से आई हाइबदि हाइजनिंदबदि अदुबु हाइदबमक यादबनि लुरिबदि नुपी मचासी चही 15 खक्तनि अदुबु चही 15 गुम्बा नुपी मचा अमदा सिगुमलबा मिनुंगसि हाइतबा थबक अमा चथबा हाइबसे मसी अखोइना लोतुना थंबा यादबा मसीदैदा अखोइना मखोइबु असेंगबा मरम खंगलगा वारक वातेम हौदरबदि समाज असिदा लमदमनरकदौरिबा मसी यादे हाइबसे खंगहननबगिदमक अखोइना होनबा ताबा लुरिबदि नुपी मचासिगी पुंसिसिसु कंदबा यादे चही 15 खक्ता ngaरिबा नाहकि नचानुपीसे मिरोले वाफम असे ताबदा पद्मा अंगकपु ओइबो लोइनना ममित्तगी मपि सिंथदुना येंखिबा मफम अमदा येंगदुना मखोल थोक्तना कन्ना कपचरमी डॉक्टर नंदिताना हाइखि खजिक्तुंग फाथाबियु थोक्लिबा थौदोकसे यामना अराइबा थौदोक अमा नथि अंगांगसे कनागुम्बा मियोय अमना नमदुना मसा यादना रेप तौबिबनि नखोइना कनानो हाइबजे थिदोकलगा मसे खंगनबा होनबा ताबनि मसे पुलिस केस ओइगनि अखोइना तौनिंगे हाइदुना तौबा यारो अखोइ पुलिसता फोन तौरगे अदुगा महाकि अपोकपदसु पाउसे हाइबिरो अदुगा तंगाइ फदना अंगांग से चही 15 खक्ता ngaibaniना एबोर्शन तौदबा यादबनिना ममा मपागी अयाबा याउदबसु यादे अदुगा अखोइनि खुदक्ता हेक्तमक एबोर्शन तौबा हाइबसिसु यादे मसिगी दरकार लैबा टिसुसिंग अखोइ प्रोसीड्यूर अमगी मतुंग इना मसिदा अखोइ सेव तौरबा मतुंगदा तंगाइ फदना अखोइ थबक असे पांगथोकदबनि मरम असिना अथुबा मतमदा अपोकपु कौबियु असुमना डॉक्टर नंदिताना अपोकपि पद्मारा हाइरम वाफम असि ताबदा थमोइ काइरबी ममाना ममित्तगी मपी इरा सिंथदुना वाफम असिबु महाकी अपोकपा मपादा मतौ करमना तमगदौरिबनो हाइबा वाफम असिदा हेना अकीबा फावरमी फमुंगदे हिप्तुना लैरबी मचागी माइथोंग अमुगे थोक्लिबा थौदोक अदुगी मतांगदा थमोइदा अमुक निंदा तौजा पाउ असि अपोकपा मपादा मतौ करमना तमसिगे हाइबा वाफम असिदा पद्मा अदुकी मतिक वारमी अदुबु तमदबा यादबनिना पाउ असि महाकी अपोकपा सोहासता फोन तौरमी मतम अदुदा सोहास पाउ अदु ताबा मतमदा महाक यामना सावरमी मफम अदुदा याम थुना लाके
Nachanupidu thamamu Nachanupidu hatke haibo wafam phawbu hairaki Apopo mapa laki amadi phamungda drip yandoni hida kaptunu leribi machanupibu makhori melaga hatnanabagidama hospital ya manungda honaki adubu lawbu khongba adudagi hospital aduda leriba miyoisingna amadi doctor laktuna mapad apokpada yamna chinangangi tanja aduda police ki team amasu laksilam amadi apokpa mapada nganglami karino nakoina nakoigi hek pokchabi nachanupi hanabu honari marum karigino sigumba thokdokse thoktringedadi nachanupi sina koina seno yadro nachanupi poklabadi nachanupi da kari tambigani kari takpigani haibadudi nakoina mama mapa oina takpidre natraga nupi macha asida thokliba thokdok ase khoina tabadadi masana yadana mahaki izara si khungoinabani hairi adu oragadi imungdo kana changi nakoi kana kana chingnaba lei hojikti police case ni maram asina nakoina lotpasu yaroi nakoina lotsinduna thamge khalla kanda hojina tha taruk suru kanda karigi wapthok asi ohelargibna asuna police yam sauron matamaduda apopo mapa swahasna inspector sahab paw asi hek tabaga agi thamoi sin nikhiduna aini hek pokchabi chanupi se halage haina ina khanmani warobigan nupi masa asida thokdok asida chenariba se khoi khangde ngasi khang masa nungaite mabuk nai haiduna doctor de yengluba matamda oiramliba phiba masini adubu nupi masa asida hanglaga koina kanano haiba mi du khanglaba matungda aigi khutsimangna nupado matum atu kakke haibase aina chapchana lepe inspector matamadu police na kari ain bana khutu pairaga nangna khoigi mangda du wafam du ngangba yabro madugi thabak tu police khoigi thopang maral gi matung ina mioi singda dandi pi haibase khoigi thongni maduna khoigi nate hojik sena sanu pi sida nokhoi na hangaga nupadu kanano haibase khangnanu bhono loine na thuba matamda mahaki chahi se 15 oibani ain gi matung ina abortion tawdrabadi angang se khudong thigani maramasina nokhoi apokpi amadi apokpana soi tawgodobu suwali amadi khoi mathak thongba singda masigi ayaba se kari kari lebagi habigi masigi tonganba procedure kharle mase khoi tanari ngaida nokhoi na kana kana no haibedo angang nupi masa sida maming hanglaga aikoina angang sigi statement logani hoji angang sida khoini statement lobudu nungaira ro hore na thingbodo khoini statement logani nokhoi na so angang sida ki han khangan be yaro angang asibu nokhoi na phuba yaro mahaki punchi de tholiba thodokse mahaki angang mahaki mathamoi mahaki mapungning phana ru nokhoi na honagadon nokhoi na maram oiraga angang sida karigumba chaitheng piduna angang sida mathandana sijeba thoklabadi madugi daita nokhoi namana pa nokhoi ani na pugadamni asumna matam madu da police na haram police ke wafam madu da mama mapa na machanu pida haiki nupa thu kanal nupa do amukta de khoi da hai machanu pina haiki ramde mafam madu digi mapa thokroba matungda mama su mapa thorki mapa na mahagi mama padma rangki kanani hairi na chanu pina madugi matungda athengmu da police laki urbasi nang karim ta kigal nangi na tungda khoi leiri kana matana nangonda nangi na tuna ma solo nangi apokpa amadi nangi apokpi na su haribase nangonda chai thangba thabak karimta tawba yaro maralgi matungina makhoi pharaga dandi pigedoribani nupa adu kanano urbasina hairaglam banti sinde haji kanano nakoigi khulasida leiba miro urbasina ai khangde aigi punsida yumda mahak amuktung uki nongma aina ima baba log chatkhringeda aini yumda leiringe matamda ising thake haiduni yumda lakpan aini imungde ising lobu changingeda ising puraga tholokpada imunggi yumyaida leptuna leram ising thaklaba matungda yumgi sol lonsinduna mana ibu namduna ijat mangan bikeben wafam asi kanagomada haidoklabadi aibu mahangna haidokani amadi wafam asi khanglaklabadi khun asida nangi ima babagi ijat kari oigani nupi macha nang karamba nupana nangbu luhongbigani asigumba wahi sing asi haiduna mahangna ibu ngon ki hale masidagi aini ima da su tambungam de baba da su tambungam de madugi matungda ima amadi baba na log chatkibagi mi leitabagi tanja yengduna tha ani rom sima yumda la aga sumna ibu ijat mahan bi police na statement lobo lorba matungda mahaki mi sing dhaiki hauji khungong asida banti sinde ko ba kya le ngasidagi thiba ho banti sinde hariba mi si pharaga koina maru mayang tekna na bafuruga achumba sing khangna na bhona gadab asumna police na banti sinde ko ba miyo si khungong adura thiramni banti sinde khangbra hai adugo hariba khungong asida banti sinde ko ba si miyo ohum leram kilometer manga tara manga gi range ta leiba khungong asigi manungda tongan ba banti sinde ohum phagatuna police na interrogation chathaki asumna pharak iba miyo sing asi mokoina pu chai tawdana lokap ta thamduna mokhoi singbu tongan ba photograph lauduna police na thamnami
ꯃꯈꯣꯏꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤꯡ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯎꯔꯕꯁꯤꯗ ꯐꯣꯇꯣꯁꯤꯡꯗꯨ ꯑꯃꯃꯝꯇ ꯌꯦꯡꯍꯟꯈꯤ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯕꯟꯇꯤ ꯁꯤꯟꯗꯦ ꯀꯔꯝꯕꯅꯣ ꯎꯔꯕꯁꯤꯅ ꯑꯃꯃꯝꯇ ꯌꯦꯡꯗꯨꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯅꯠꯇꯦ ꯄꯨꯂꯤꯁꯅ ꯁꯤ ꯅꯨꯄꯥꯁꯤꯔꯥ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯁꯤ ꯅꯨꯄꯥꯁꯤꯔꯥ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯤꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯕꯟꯇꯤ ꯁꯤꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯃꯤꯑꯣꯏ ꯑꯍꯨꯝꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ ꯑꯗꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯝꯕꯅꯣ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯃꯤꯁꯤꯡ ꯑꯁꯤ ꯇꯣꯏꯅ ꯎꯗꯕꯗꯒꯤ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯒꯤꯔꯥ ꯑꯁꯨꯝꯅ ꯆꯤꯡꯅꯗꯨꯅ ꯄꯨꯂꯤꯁꯅ ꯕꯟꯇꯤ ꯁꯤꯟꯗꯦ ꯑꯍꯨꯝ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯆꯤꯡꯅꯕ ꯑꯃ ꯃꯦꯀꯥꯅꯤꯛ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯑꯅꯤ ꯑꯃ ꯊꯥꯗꯣꯛꯈꯤ ꯑꯃꯗꯤ ꯑꯀꯣꯟꯕꯒꯤ ꯐꯥꯖꯤꯜꯂꯨꯔꯤꯕꯁꯤ ꯃꯆꯤꯟ ꯁꯦꯡꯗ꯭ꯔꯤ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯗꯨꯅ ꯐꯨ ꯆꯩꯗꯨꯅ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯅꯤ ꯍꯥꯏꯖꯕ ꯅꯨꯄꯤ ꯑꯃ ꯃꯃꯤꯡꯅ ꯑꯅꯤꯇꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯟꯗꯤꯇꯥꯅ ꯍꯥꯏꯈꯤ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯉꯥꯡ ꯑꯁꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯤꯕ ꯄ꯭ꯔꯣꯁꯤꯗꯨꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯄꯨꯂꯤꯁ ꯀꯦꯁ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯨꯂꯤꯁꯇꯁꯨ ꯄꯥꯎ ꯄꯤꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯍꯦꯛꯇꯃꯛ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯅꯤꯇꯥꯅ ꯍꯥꯏꯈꯤ ꯗꯣꯛꯇꯔꯅ ꯃꯗꯨꯒꯤ ꯋꯥꯐꯝꯗ ꯑꯩꯈꯣꯏꯗ ꯇꯥꯛꯀꯗꯕ ꯅꯠꯇꯦ ꯗꯣꯛꯇꯔꯅ ꯊꯦꯡꯅꯔꯤꯕ ꯀꯦꯁ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯈꯛꯀꯤ ꯑꯃꯅꯤꯈꯛꯀꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛꯁꯦ ꯚꯥꯔꯠ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯤꯕ ꯑꯗꯨꯒꯨꯝꯕ NGOꯒꯤꯅꯤ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯅ ꯀꯟꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯕꯨ ꯑꯣꯠꯄꯤꯅꯕꯤꯕꯁꯤꯡꯗ NGOꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯅ ꯁꯤꯟꯕ ꯊꯨꯡꯅ ꯑꯩꯈꯣꯏ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛ ꯃꯁꯛ ꯈꯪꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯞꯊꯔꯒ ꯊꯝꯕꯁꯤ ꯑꯗꯣꯝꯒꯤ ꯏꯆꯥꯗ ꯊꯣꯛꯂꯝꯂꯕꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯟꯗꯤꯇꯥꯅ ꯍꯥꯏꯈꯤ ꯑꯗꯣꯝꯅ NGOꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯃꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯩꯉꯣꯟꯗ ꯇꯥꯛꯂꯤꯕ ꯍꯥꯏꯕꯗꯨꯔ ꯃꯁꯤꯒꯤ ꯃꯔꯝꯗꯗꯤ ꯑꯗꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯅ ꯈꯪꯏ ꯑꯗꯣꯝꯅ ꯃꯔꯝ ꯁꯨꯡꯈꯪ ꯈꯪꯗꯅ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯍꯦꯛꯇꯃꯛ ꯇꯧꯅꯅꯕ ꯍꯥꯏꯕꯁꯦ ꯑꯥꯏꯟ ꯂꯩꯔꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯣꯝꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇꯃꯛ ꯇꯧꯕ ꯌꯥꯗꯦ ꯃꯁꯦ ꯄꯨꯂꯤꯁ ꯀꯦꯁꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯌꯦꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯇꯥꯅ ꯍꯥꯏꯈꯤ ꯑꯦꯅꯤꯋꯦ ꯑꯩꯒꯤ ꯋꯥꯐꯝꯗꯤ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯗꯣꯛꯇꯔ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯈꯟꯕꯤꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯩ ꯍꯥꯏꯕꯁꯦ ꯗꯣꯛꯇꯔꯅꯁꯨ ꯈꯪꯕꯤꯒꯗꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯇꯥ ꯊꯣꯛꯈꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯉꯛꯄ ꯄꯣꯛꯈꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯨꯝꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯒꯤ ꯅꯃꯥꯗ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔꯕꯨ ꯃꯁꯛ ꯊꯤꯍꯟꯕ NGOꯒꯤ ꯅꯃꯥꯗ NGOꯕꯨ ꯃꯁꯛ ꯊꯤꯍꯟꯕꯁꯤꯡꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯂꯣꯏꯒꯗꯧꯔꯤꯅꯤ ꯎꯔꯕꯁꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯀꯦꯁ ꯑꯁꯤꯕꯨ ꯄꯥꯏꯔꯤꯕ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯕꯟꯇꯤ ꯁꯤꯟꯗꯦ ꯍꯥꯏꯕꯗꯨ ꯕꯟꯇꯤ ꯁꯤꯟꯗꯦ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯂꯤꯁꯅ ꯀꯔꯤ ꯕꯟꯇꯤ ꯁꯤꯟꯗꯦꯅꯦꯅ ꯅꯈꯣꯏꯅ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯕꯟꯇꯤ ꯁꯤꯟꯗꯦ ꯑꯍꯨꯝ ꯐꯥꯒꯠꯇꯅ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯐꯨ ꯆꯩꯗꯅ ꯀꯩꯁꯨ ꯃꯔꯥ ꯂꯩꯇꯕ ꯃꯤ ꯑꯍꯨꯝ ꯑꯩꯈꯣꯏꯅ ꯐꯨ ꯆꯩꯔꯕ ꯑꯗꯨꯗꯤ ꯅꯈꯣꯏ ꯄꯨꯂꯤꯁꯄꯨꯁꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯄꯨꯅꯕ ꯍꯣꯠꯅꯕ ꯅꯈꯣꯏꯁꯦ ꯑꯁꯦꯡꯕ ꯉꯥꯡꯕ ꯃꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯑꯃꯗꯤ ꯇꯦꯂꯤꯚꯤꯖꯟ ꯅ꯭ꯌꯨꯁꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗ ꯑꯔꯨꯁꯤ ꯎꯔꯕꯁꯤ ꯀꯧꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯣꯛꯇꯔꯅ ꯅꯝꯗꯨꯅ ꯑꯦꯕꯣꯔꯁꯟ ꯇꯧꯒꯗꯧꯔꯦ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯐꯥꯖꯤꯟꯗꯨꯅ ꯑꯣꯠ ꯅꯩꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯄꯥꯎꯒꯤ ꯆꯦꯅꯦꯜꯁꯤꯡꯗ ꯁꯟꯗꯣꯔꯛꯂꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯁꯨ ꯄꯨꯂꯤꯁꯀꯤ ꯑꯆꯧꯕꯁꯤꯡꯅ ꯀꯦꯁ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯑꯥꯏꯑꯣꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯄꯨꯂꯤꯁ ꯑꯩꯈꯣꯏꯕꯨ ꯆꯦꯟꯅꯅꯕ ꯍꯣꯠꯅꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯦꯁ ꯑꯗꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯈꯣꯏꯅ ꯃꯗꯨꯗ ꯏꯟꯚꯣꯜꯕ ꯇꯧꯔꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯝꯅ ꯌꯥꯝ ꯉꯥꯡꯂꯛꯈꯤ ꯑꯃꯗꯤ ꯗꯣꯛꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯑꯥꯏꯑꯣ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯝꯃꯤ ꯃꯦꯗꯝ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯑꯗꯣꯝꯅ ꯄꯥꯎ ꯑꯁꯤ ꯄꯤꯔꯤꯕ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯃꯁꯤ ꯆꯪꯗꯕ ꯌꯥꯗꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯈꯔꯗ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯅꯁꯨ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯛ ꯑꯣꯏꯈꯤꯕ ꯂꯩꯇꯦ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯀꯅꯥꯃꯠꯇ ꯊꯣꯛꯍꯟꯕ ꯅꯠꯇꯦ ꯌꯥꯔꯤꯕ ꯃꯈꯩ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤ ꯃꯍꯥꯛꯀꯤ ꯇꯉꯥꯏꯐꯗꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯕꯣꯔꯁꯟ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯑꯩꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯦꯕꯣꯔꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤꯁꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯐꯤꯔꯦꯞꯅꯤ ꯋꯥꯐꯝ ꯑꯁꯤꯗ ꯏꯟꯁꯄꯦꯛꯇꯔꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯨꯝꯕꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯑꯃꯇ ꯄꯤꯕ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯣꯛꯇꯔꯒꯁꯨ ꯌꯥꯝꯅ ꯋꯥꯔꯧꯅꯔꯝꯃꯤ
ꯃꯁꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯇꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯎꯔꯕꯁꯤꯒꯤ ꯔꯦꯞ ꯇꯧꯕꯗꯨ ꯕꯟꯇꯤ ꯁꯤꯟꯗꯦꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯃꯥꯟꯅꯕ ꯑꯍꯨꯝ ꯐꯥꯔꯒ ꯂꯣꯀꯞꯇ ꯐꯨꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯃꯗꯤ ꯐꯥꯖꯤꯟꯗꯨꯅ ꯂꯣꯀꯞꯇ ꯊꯝꯂꯕ ꯃꯇꯨꯡꯗ ꯕꯟꯇꯤ ꯁꯤꯟꯗꯦ ꯀꯧꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯎꯔꯕꯁꯤꯒꯤ ꯃꯃꯥ ꯃꯄꯥꯗ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯍꯥꯏꯈꯤ ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯕꯟꯇꯤ ꯁꯤꯟꯗꯦꯅꯤ ꯍꯥꯏꯖꯜꯂꯤꯕꯅꯣ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯈꯤ ꯁꯥꯕ ꯂꯩꯀꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤ ꯎꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯕꯟꯇꯤ ꯁꯤꯟꯗꯦ ꯀꯧꯕ ꯃꯤ ꯃꯃꯤꯡꯁꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯝꯂꯔꯣꯏ ꯈꯟꯅ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯍꯟꯈꯤꯕꯅꯤ ꯃꯔꯝꯗꯤ ꯑꯦꯕꯣꯔꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯄꯨꯖꯔꯒ ꯍꯥꯟꯅꯒꯨꯝꯅ ꯏꯪꯅ ꯇꯞꯅ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝꯅ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯖꯒꯦ ꯍꯥꯏꯕꯁꯦ ꯈꯟꯖꯕꯅꯅꯤ ꯅꯨꯄꯥ ꯑꯗꯨ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯒꯗꯤ ꯋꯥꯊꯣꯛ ꯆꯥꯎꯊꯣꯛꯈꯤꯗꯨꯅ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯐꯥꯔꯛꯑꯅꯤ ꯄꯨꯂꯤꯁꯅ ꯐꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯔꯅꯤ ꯑꯩꯈꯣꯏꯁꯨ ꯆꯦꯟꯅꯔꯅꯤ ꯅꯨꯄꯥ ꯃꯌꯨꯝꯁꯨ ꯆꯦꯟꯅꯔꯅꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯅꯤ ꯑꯁꯨꯝꯅ ꯀꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯡꯂꯩ ꯂꯩꯔꯝꯃꯣꯏ ꯈꯟꯕ ꯃꯤ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯂꯥꯛꯀꯥꯟꯗ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯕꯟꯇꯤ ꯁꯤꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯄꯨꯂꯤꯁꯅ ꯋꯥ ꯅꯈꯣꯏꯒꯤ ꯀꯦꯁꯁꯤꯗꯤ ꯑꯉꯛꯄꯤꯅꯤꯅꯦ ꯃꯔꯥ ꯂꯩꯇꯕ ꯃꯤ ꯑꯍꯨꯝꯕꯨꯁꯨ ꯐꯥꯔꯒ ꯑꯩꯈꯣꯏꯅ ꯐꯨꯍꯟꯕ ꯍꯧꯖꯤꯛꯅ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯃꯔꯥ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯍꯨꯝꯗꯨꯅ ꯄꯨꯂꯤꯁ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯔꯝꯒꯗꯒꯦ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯑꯆꯨꯝꯗꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯅꯣꯏꯅ ꯀꯅꯥꯅꯤ ꯑꯃꯨꯛ ꯍꯥꯏꯗꯣꯔꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯎꯔꯕꯁꯤꯒꯤ ꯃꯄꯥꯅ ꯍꯥꯏꯈꯤ ꯁꯥꯔ ꯌꯥꯝꯅ ꯏꯀꯥꯏꯕ ꯋꯥꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯤ ꯍꯤꯟꯗꯨ ꯑꯃꯗꯤ ꯃꯨꯁꯂꯤꯝ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯈꯨꯟꯅꯤ ꯏꯆꯥꯅꯨꯄꯤꯗ ꯔꯦꯞ ꯇꯧꯔꯤꯕꯁꯤ ꯃꯨꯁꯂꯤꯝ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯍꯤꯟꯗꯨ ꯅꯨꯄꯤ ꯑꯃꯕꯨ ꯃꯨꯁꯂꯤꯝꯅ ꯑꯁꯨꯝꯅ ꯂꯧꯔꯦ ꯍꯥꯏꯔꯒꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯏꯁꯤ ꯎꯠꯄ ꯌꯥꯔꯔꯣꯏ ꯈꯟꯕꯗꯒꯤ ꯃꯨꯁꯂꯤꯝ ꯃꯆꯥꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯩꯈꯣꯏꯅ ꯄꯟꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯄꯜꯂꯤꯕ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯍꯤꯟꯗꯨ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩ ꯀ꯭ꯔꯥꯏꯝ ꯍꯥꯏꯕꯁꯤꯗꯤ ꯀ꯭ꯔꯥꯏꯝꯅꯤ ꯏꯀꯥꯏꯕ ꯍꯥꯏꯕ ꯊꯤꯕ ꯌꯥꯗꯦ ꯅꯪꯅ ꯏꯀꯥꯏꯗꯨꯅ ꯊꯤꯔꯤꯉꯩ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯈꯪꯂꯛꯂꯕ ꯃꯇꯝꯗ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯒꯦ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯈꯣꯏ ꯍꯥꯟꯅ ꯈꯟꯒꯗꯕꯅꯤ ꯍꯥꯏꯌꯨ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯃꯃꯤꯡ ꯍꯥꯏꯌꯨ ꯃꯇꯝ ꯑꯗꯨꯗ ꯎꯔꯕꯁꯤꯅ ꯁꯃꯤꯔ ꯁꯦꯈ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯈꯣꯏ ꯈꯨꯡꯒꯪꯗꯒꯤꯅꯤ ꯆꯨꯝꯃꯦꯀꯣ ꯆꯨꯝꯃꯦ ꯁꯥꯔ ꯃꯇꯝ ꯑꯗꯨꯗ ꯎꯔꯕꯁꯤꯗ ꯍꯥꯏꯈꯤ ꯎꯔꯕꯁꯤ ꯁꯃꯤꯔ ꯁꯦꯈ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯦꯀꯣ ꯑꯗꯨꯗꯤ ꯋꯥꯔꯤꯗꯨ ꯇꯝꯃꯨ ꯁꯃꯤꯔ ꯁꯦꯈꯅ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯏꯖꯠ ꯃꯥꯡꯍꯜꯂꯤ ꯋꯥꯔꯤꯗꯨ ꯀꯤꯒꯅꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯟꯗꯛꯇꯤ ꯅꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯔꯔꯣꯏ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯔꯣꯏ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ ꯃꯇꯝ ꯑꯗꯨꯗ ꯎꯔꯕꯁꯤꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯧꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯃꯤꯟꯅꯕꯅꯤ ꯑꯃꯗꯤ ꯃꯥꯒ ꯑꯩꯒꯁꯤ ꯌꯥꯝꯅ ꯅꯛꯅꯁꯨ ꯇꯤꯟꯅꯕꯅꯤ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯇꯤꯟꯅꯕꯗꯒꯤ ꯑꯩꯅ ꯃꯔꯨꯞ ꯑꯣꯏꯅ ꯁꯨꯝ ꯈꯟꯕꯅꯤ ꯑꯗꯨ ꯅꯣꯡꯃ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯣꯜ ꯑꯃꯗ ꯃꯍꯥꯛꯅ ꯀꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯒ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯅ ꯚꯤꯗꯤꯑꯣ ꯀꯌꯥꯃꯔꯣꯝ ꯅꯝꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯆꯤꯡꯒꯣꯜ ꯑꯃꯗ ꯃꯥꯒ ꯑꯩꯒ ꯎꯅꯩ ꯍꯥꯏꯕꯁꯤꯗꯤ ꯐꯣꯇꯣꯗꯨ ꯌꯦꯡꯕ ꯃꯤꯁꯤꯡꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯌꯥꯈꯤꯗꯕꯗꯨꯗ ꯁꯃꯤꯔ ꯁꯦꯈꯅ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗꯕ ꯇꯥꯔꯗꯤ ꯑꯩꯅ ꯉꯁꯤ ꯅꯝꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯗ ꯎꯠꯀꯅꯤ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯍꯤꯟꯗꯨ ꯑꯃꯗꯤ ꯃꯨꯁꯂꯤꯝ ꯑꯅꯤ ꯃꯔꯤ ꯂꯩꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯏꯖꯠ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤ ꯅꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯑꯄꯣꯛꯄꯗ ꯑꯩꯅ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯎꯠꯍꯜꯂꯣꯏ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯁꯃꯤꯔ ꯁꯦꯈꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯤꯡꯒꯣꯜ ꯑꯗꯨꯗ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯔꯦꯞ ꯇꯧꯏ ꯍꯥꯏꯅ ꯇꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯄꯥꯎ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯃꯤꯔ ꯁꯦꯈꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯁꯃꯤꯔ ꯁꯦꯈ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯁꯃꯤꯔ ꯁꯦꯈ ꯃꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯄꯨꯂꯤꯁꯅ ꯍꯦꯟꯅ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯃꯤꯔ ꯁꯦꯈ ꯃꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯐꯥꯈꯤ ꯑꯃꯗꯤ ꯁꯃꯤꯔ ꯁꯦꯈꯄꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤ ꯁꯃꯤꯔ ꯁꯦꯈ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯅꯍꯥꯛꯅ ꯅꯪꯒꯤ ꯃꯣꯏꯊꯦꯝ ꯂꯥꯡꯗ ꯊꯨꯍꯜꯂꯕ ꯃꯇꯨꯡꯗ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯀꯤꯍꯜꯂꯦ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯃꯤꯔ ꯁꯦꯈꯅ ꯅꯠꯇꯦ ꯁꯥꯔ ꯑꯩꯗꯤ ꯃꯥ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯖꯕꯅꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯤ ꯀꯔꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯏꯃꯥꯟꯅꯕꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯃꯤꯅ ꯂꯣꯏ ꯈꯪꯉꯤꯅꯦ ꯂꯧꯗ ꯆꯠꯄ ꯃꯇꯝꯗ ꯂꯧꯐꯝꯗꯁꯨ ꯅꯈꯣꯏ ꯑꯅꯤꯁꯤ ꯑꯗꯨꯃꯛ ꯅꯛꯁꯤꯟꯅꯅ ꯑꯗꯨꯝ ꯂꯩ ꯍꯥꯏꯅꯦ
ꯃꯗꯨꯗꯒꯤ ꯅꯈꯣꯏ ꯅꯨꯡꯁꯤꯟꯅꯔꯛꯄ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯕ? ꯍꯧꯖꯤꯛ ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ DNA ꯇꯦꯁ ꯇꯧꯒꯅꯤ. ꯅꯪꯒꯤ DNA ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯦꯕꯣꯔꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯒ DNA ꯑꯁꯤ ꯃꯦꯠꯆ ꯑꯣꯏꯔꯝꯂꯕꯗꯤ ꯑꯅꯤꯁꯤ ꯃꯥꯟꯅꯔꯕꯗꯤ ꯅꯍꯥꯛ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯔꯥ ꯐꯪꯒꯅꯤ. ꯅꯪ ꯀꯔꯤꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏ. ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔ ꯁꯦꯈꯅ ꯍꯥꯏꯈꯤ, ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯖꯕ ꯈꯛꯇꯅꯤ. ꯃꯍꯥꯛꯅ ꯍꯤꯟꯗꯨꯅꯤ, ꯑꯩꯅ ꯃꯨꯁꯂꯤꯝꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯈꯨꯡꯒꯪꯅꯤ. ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯃꯉꯣꯟꯗ ꯈꯟꯈꯤꯕ ꯂꯩꯇꯦ. ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯥꯅ ꯑꯩꯒꯤ ꯃꯃꯤꯡ ꯄꯛꯁꯤꯜꯂꯛꯂꯤꯕꯁꯤꯕꯣ? ꯃꯥꯒ ꯑꯩꯒ ꯇꯤꯟꯅꯔꯒ ꯁꯤꯒꯨꯝꯃꯥꯏꯅ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯥꯅ ꯑꯩꯒꯤ ꯃꯤꯡ ꯄꯛꯁꯤꯜꯂꯤꯕ꯭ꯔꯥ? ꯏꯟꯁꯄꯦꯛꯇꯔ ꯁꯥꯍꯕ, ꯋꯥꯐꯝ ꯑꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ. ꯄ꯭ꯂꯤꯖ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯄ꯭ꯂꯤꯖ ꯁꯔ. ꯃꯐꯝ ꯑꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯅ ꯇꯧꯗꯦ, ꯑꯩꯅ ꯍꯥꯠꯇꯦ, ꯑꯩꯅ ꯇꯧꯗꯦ ꯍꯥꯏꯕ ꯉꯥꯛꯇꯅꯤ. ꯃꯗꯨꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯥꯏꯖꯔꯒꯦ, ꯑꯩ ꯂꯥꯜꯂꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯨ ꯉꯥꯛꯇꯅꯦ. ꯅꯔꯥꯜꯗꯣ ꯅꯁꯥꯅ ꯁꯠ ꯌꯥꯖꯧ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯄꯨ ꯈꯪꯉꯦꯗꯅ. ꯅꯠꯇ꯭ꯔꯒ ꯅꯪ ꯈꯪꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯌꯥꯝꯅ ꯊ꯭ꯔꯤꯇꯟ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯃꯤꯔ ꯁꯦꯈꯀꯤ ꯃꯆꯤꯟꯗꯒꯤ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯉꯛꯈꯤ. ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ, ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯃꯤꯔ ꯁꯦꯈꯁꯤ ꯃꯔꯥꯜ ꯂꯩꯇꯕ ꯑꯣꯏꯕꯖꯥꯠꯂ? ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯅ ꯍꯥꯏꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯣꯝꯅꯅꯕꯒꯤꯗꯃꯛ ꯁꯤꯟꯕ ꯑꯣꯏꯔꯤꯖꯥꯠꯂ? ꯑꯁꯨꯝꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯔꯕꯁꯤꯒꯤ ꯃꯃꯥ ꯄꯨꯂꯤꯁꯇ ꯂꯥꯛꯇꯨꯅ ꯁꯃꯤꯔ ꯁꯦꯈꯁꯤ ꯀꯔꯤꯒꯨꯝꯕ ꯗꯟꯗꯤ ꯐꯪꯂꯕꯗꯤ ꯀꯔꯤ ꯗꯟꯗꯤ ꯐꯪꯒꯗꯕꯅꯣ, ꯃꯍꯥꯛꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯖꯟꯒꯗꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯥꯝ ꯇꯣꯏꯅ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯛꯂꯝꯃꯤ. ꯄꯨꯂꯤꯁꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯍꯪꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ. ꯃꯆꯥꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯔꯦꯞ ꯇꯧꯕ ꯃꯤꯅꯤ ꯐꯥꯔꯣ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯃꯍꯥꯛꯅ ꯐꯪꯒꯗꯕ ꯃꯔꯥꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯂꯤꯕꯁꯤꯅꯗꯤ ꯃꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯔꯝꯕ ꯇꯥꯏ. ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯑꯃꯗꯤ ꯗꯣꯛꯇꯔ ꯅꯥꯁ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯥꯕ ꯐꯪꯂꯕ ꯃꯇꯨꯡꯗ ꯎꯔꯕꯁꯤ ꯃꯥꯏ ꯄꯥꯛꯅ ꯑꯦꯕꯣꯔꯁꯟ ꯇꯧꯔꯝꯃꯤ. ꯑꯃꯗꯤ ꯑꯦꯕꯣꯔꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ DNAꯒ ꯁꯃꯤꯔ ꯁꯦꯈꯀꯤ DNAꯒ ꯇꯦꯁ ꯇꯧꯕꯒꯤꯗꯃꯛ ꯂꯦꯕꯣꯔꯦꯇꯔꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ DNA ꯑꯗꯨ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕ ꯇꯦꯁ ꯊꯥꯈꯤ. ꯑꯗꯨꯕు ꯑꯁꯨꯝꯅ DNA ꯇꯦꯁ ꯊꯥꯕ ꯑꯁꯤꯗꯤ ꯅꯣꯡꯃꯗ ꯅꯤꯅꯤꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯅ ꯊꯥ ꯑꯃꯅꯤ ꯆꯪꯕ ꯃꯔꯝꯅ ꯀꯦꯁ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟꯁꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯕ ꯉꯝꯂꯝꯗꯦ. ꯃꯁꯤꯒꯤ ꯃꯔꯛꯇ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯄꯨꯂꯤꯁꯇ ꯍꯥꯏꯔꯛꯈꯤ, ꯁꯃꯤꯔ ꯁꯦꯈꯁꯤ ꯃꯔꯥꯜ ꯂꯩꯇꯕꯅꯤ, ꯔꯦꯞ ꯇꯧꯈꯤꯕꯁꯤ ꯁꯃꯤꯔ ꯁꯦꯈꯅ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯄꯨꯂꯤꯁꯇ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯈꯤ. ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯉꯛꯄ ꯑꯣꯏꯈꯤ. ꯅꯈꯣꯏ ꯑꯅꯤꯅ ꯅꯆꯥꯅꯨꯄꯤꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯇꯁꯦꯡꯕꯃꯛꯀꯤ ꯋꯥꯐꯝꯁꯤ ꯑꯁꯦꯡꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤꯕ ꯃꯇꯝꯗ ꯃꯃꯥꯗ ꯑꯁꯦꯡꯕꯁꯤ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯈꯨꯠꯁꯤꯃꯛꯅ ꯏꯆꯥꯅꯨꯄꯤꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯉꯛ ꯀꯛꯀꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯟꯈꯤ. ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯄꯜꯂꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯅꯆꯤꯡꯕ ꯍꯥꯏꯔꯛꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯍꯥꯏꯁꯤ ꯀꯗꯥꯏ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯀꯗꯥꯏ ꯌꯥꯝꯅ ꯂꯨꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ NGOꯒꯤ ꯑꯅꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤ. ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯇꯥꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ, ꯅꯈꯣꯏꯒꯤ ꯀꯦꯁ ꯌꯥꯝ ꯂꯨꯒꯗꯧꯔꯤ. ꯅꯣꯏ ꯀꯩꯝꯇ ꯋꯥꯔꯨꯅꯨ, ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯩꯅ ꯀꯜꯂꯅꯤ. ꯗꯣꯛꯇꯔꯗꯁꯨ ꯑꯩꯅ ꯍꯥꯏꯔꯝꯃꯕꯅꯤ, ꯑꯩꯅ ꯌꯥꯝ ꯆꯩꯊꯠꯂꯝꯃꯕꯅꯤ. ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯗꯨꯁꯨ ꯑꯩꯅ ꯌꯥꯝ ꯆꯩꯔꯝꯃꯕꯅꯤ. ꯅꯣꯏ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ. ꯑꯗꯨ ꯗꯣꯛꯇꯔꯁꯨ ꯍꯧꯖꯤꯛ ꯑꯦꯕꯣꯔꯁꯟ ꯇꯧ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯄꯨꯂꯤꯁꯅꯁꯨ ꯑꯦꯕꯣꯔꯁꯟꯁꯤ ꯌꯥꯗ꯭ꯔꯦ. ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯃꯣꯏ ꯄꯩꯁꯥ ꯄꯥꯝꯃꯦ. ꯄꯩꯁꯥ ꯈꯔ ꯄꯤꯗꯗꯤ ꯌꯥꯗ꯭ꯔꯦ. ꯅꯆꯥꯅꯨꯄꯤꯁꯤ ꯑꯦꯕꯣꯔꯁꯟ ꯇꯧꯗ꯭ꯔꯕꯗꯤ ꯆꯍꯤ 15 ꯈꯛꯇꯅꯤꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯒꯤ ꯐꯤꯕꯝꯁꯤꯒ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯒꯗꯧꯔꯤ. ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ. ꯑꯗꯨ ꯅꯣꯏꯅ ꯀꯟꯅꯤꯡꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦꯀꯣ. ꯑꯗꯨ ꯀꯟꯅꯤꯡꯂꯒꯗꯤ ꯂꯨꯄꯥ 50,000 ꯈꯛꯇꯪ ꯅꯈꯣꯏ ꯇꯌꯥꯔꯤ ꯇꯧ. ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯉꯛꯈꯤꯔꯝꯃꯤ. ꯑꯁꯨꯛ ꯂꯥꯏꯔꯈ꯭ꯔꯕ ꯅꯣꯡꯃꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ 50,000ꯅꯣ? ꯑꯗꯨꯒꯤꯗꯤ ꯅꯣꯏ ꯀꯔꯤꯝ ꯈꯜꯂꯨꯅꯣ. 50,000ꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯔꯀꯥꯔꯗ ꯇꯥꯟꯅꯔꯅꯤ. ꯁꯔꯀꯥꯔꯗ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯂꯨꯄꯥ 7,00,000 ꯐꯪꯒꯅꯤ. 7,00,000ꯁꯦ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯔꯅꯤ. 7,00,000ꯇꯨ ꯂꯩꯔꯕꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤ ꯌꯥꯔꯦꯗꯅ, ꯍꯧꯗꯣꯛꯆꯕ ꯌꯥꯔꯦꯗꯅ. ꯑꯍꯥꯟꯕꯒꯤ ꯅꯈꯣꯏ ꯂꯨꯄꯥ 50,000ꯁꯤ ꯈꯛꯇꯪ ꯁꯤꯜꯂꯥꯡꯉꯨ. ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯑꯩ ꯄꯤꯒꯦ. ꯅꯈꯣꯏꯒꯤ 7,00,000ꯇꯣ ꯑꯩꯅ ꯄꯤꯒꯗꯕꯅꯤ. ꯑꯗꯨꯒ ꯑꯉꯥꯡꯁꯤꯕꯨ ꯔꯦꯞ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯍꯟꯕ ꯌꯥꯗ꯭ꯔꯦ. ꯑꯁꯦꯡꯕꯗꯣ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ, ꯑꯩ ꯈꯪꯗꯦ. ꯑꯩꯅ ꯂꯨꯄꯥ 7,00,000 ꯄꯤꯒꯦ ꯍꯥꯏꯔꯤꯁꯦ ꯑꯉꯥꯡꯁꯤꯒꯤ ꯃꯃꯤꯡꯁꯤ ꯁꯃꯤꯔ ꯁꯦꯈ. ꯅꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯨꯁꯂꯤꯝ ꯅꯨꯄꯥꯁꯦ ꯃꯥꯒꯁꯨ ꯂꯨꯅ ꯇꯤꯟꯅꯩꯗꯅ ꯁꯃꯤꯔ ꯁꯦꯈ ꯍꯥꯏꯅ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯍꯜꯂꯨ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏ ꯂꯨꯄꯥ 7,00,000 ꯑꯩꯅ ꯄꯤꯒꯅꯤ.
लाख 3 से पीरदी नोई हौदुक चबा यारेदना वाफम असि पुलिस ता हाइदोरकलम पुलिस न ngakki ओ हाई यामना सिंगबी NGO गी मिंगदा सोशल वर्कर गी मिंगदा अनिता हाइना लागलम नुपीदो महाकना सोयदना ओइगनी न्यूज चैनल सिंग द पाउ सि पीरगा माना पुलिस अमदी डॉक्टर बु हुंदुना मियामदा लानो उहननबगी द होनखिबा नुपीदो महाकसु कदाइदा लei हाइबसे थिगलगा अखोइना फानन बोहनगनी अदुगु नखोइना तेना ओनी दखोइना थाजद्रे अहानबदा बंती सिंदे कौबा मी अमननी हाइरे मधुसु पुलिसना फारगा फुहले होजे अनि सुबदा समीर शेख ने हाइरे महाकसु अखोइना फुरगा होजे होजे कस्टडीदा लेरि होजिना मु मखोइ पुनमक्तु नत्रे अतोप अमनी हाइरे हाइरकदोरिबा सिसु नखोइ अतोप अरान मम ओइरमदि कमदौबा मतमदुदा उर्वशीगी मपान हाइके सब अहानबगिदुसु अखोइना इज्जत कन्ननबगिदम हाइरोबनी अनि सुबसिगिना रुपा लाख 3 फंगलबदी खुंगंग असिदा माइ उत्पा ngamlaroidobaniना अतोप खुंगंग अमदा लेरगा अखोइ जुम होंगलगा नुंगाइना मफम अमदा इचासिगे पुंसी कन्ननबा लेरुरगे हाइना खनबगिनी हंदकी हाइरिबसिदी असेंगबनी मसिगी मतुंगदा अखोइ करीमता लेत्रे लाख 3 पीगनी हाइना महांगना हाइबदुदा नोंगमा NGO नुपी सोशल वर्कर असिदा अनिता हाइरिबा नुपीसिदा इना फोल तौकी अनिता मैडम अदोमना रुपा लाख 3 पीगनी हाइदुनी चानुपीबु समीर शेखकी ममिंग पलहले अदुगा हौजि फावबा रुपा लाख 3 सु पीबिद्रे करम कांदा पीबिदुनो खोइगी रुपा लाख 3 थो मतमदुदा अनिताना हाइकी ngahale ngahita noine ingonda phone sum tawrisi kaigino ai thabak amna chinba mini nakhoi gi sigum case ingonda bari ni parise nakhoi gi paisa do ai piba ngamaro nakhoi do hospital ki helame haiba mi ma leidai mangonda chala hairuro mana paisa do pige haiba ni ingonda mangonda gi so aina lising yang khai logudabane ado ingonda lising yang khai do mana pidre aduna nakhoi gi thabak to yaudre ingonda amhona call torokonu nakhoi na paisa lupa lakh 3 tu pamlabadi masamakta chalagane nakhoi do hospital da laaga ki helame haiba nu pado adu da chalaga पैसा नोइना थौरु एंगोंदा मतु मनाव फोन तोरकन असुमना हायरगा फोन कथलम उर्वशीगी मपा पद्मा अमदी स्वासना वाफम असि नुपा अदुगी ममिंग हाइगे तौबद पुलिसना यारे नखोय अनिदगी ताबा पामद्रे वाफम असि नखोयनि यावरन उर्वशी दखोय डायरेक्ट हंगागे उर्वशीगी मनाक्ता चंखि यंगो उर्वशी अहानबदसु नंगना मरा लेतबा मी अहुम हाइजनना अखोयना फादना फुदना मियोय अहुमदो यामना थिना सोए अनि सुबदा नंगी नमानबा मरा लेतबा लूना तीनजबदुसु नंगना हाइबदिगे अखोइना फुदुना होजि होजि मा लोकपता लेरि नंगा लूना तीनबा नमानबदुना नंगु करि खलमगनि अनिरक सोरे नखोइगी नमानपाना मचिन थीदना नंगोंदा सी हायु हाइदना हायलिबसे हंदकिस्ति कनानो नंग याम सेंगना हाय नंगना असेंगबसे हाइद्रबदिने हंदकति अखोइ मखा ताना केसु पाइररो नंगी नपुंसि कन्ननबगिदमक अखोइना होनदना नंगी एबॉर्शन लोइरेदना होजि नंगना साजु फरेदना नंगीदमक्तो होनबा अखोइना नंगी इमा बाबाना हाइबदा नंगना यारि मरम करिगिन इमा बाबाना हायु हाइबा नतबा असेंगबा नंगी पुंसी असिदा नंगबु इज्जत मांगनखिबा मिसि कनानो मतमदुदा उर्वशीना हारके हमीद शेख हाइबदी अखोइगी खुंगंगी ख्वाइदगी पैसा पाइबा दौयाम चाबा महाक्ति मंत्री मंडल हेक मखोंदगिन अतोनबा फावो खंगनबा मिनि यामना ngamba मिनि महाक्ति लौफमसिंगदा अखोइगी खुंगंगी मिसिंगना नुंगतिगी मफम अदुदा महाक्ति लौ सुरगा मदुदगी फंगबा खुसुमलना अखोइगी इमुंग मनुंग अखोइ खुंगंगसिंगसे लोइनि हिंजबन महांगना इबु इज्जत मांगन बिखिबनि नोंमा महांगना समीर शेखकी फोन लौदुना महाक्ति फोन बैलेंस याउदे हाइदुना समीर शेखकी फोनदगी आइबु चिंगोन अमदा कौखिबनि चिंगोल अमदा कौबदुदा अइना समीर शेख ओइबोइनिंगदुना मफम अदुदा चलुबदा अंकल हमीद ओइरमबनि अंकल हमीना समीर शेख आइगा मरी लेनबा खंगी वाफम सिनगी नमानपादा हाइदोअबदि नंग अफबो ओइरोय अदुना नंगी इमा बाबादा वाफम से हाइदोपिरोय हिंदू अमदी मुस्लिम अनि लौना लेनरे नुक्सिनगदौरे हाइबो वाफम से नमाना पातारदि नंगबु फुबिखिनि चैबिखिनि लेकाय मयामदसु आई हाइदोपिरोय अइना हाइबे याव हाइदुना मफम अदुदा आइबु महांगना इजन मांगन बिखिबनि अमदी मसिगी मतुंगदा महांगना आइगी नंबरदो कॉल तरुक्तुना इमा बाबा लेतबा मतमदा चिंगोल अदुदा कौदुना आइबु महांगना आइगी कायखुमनबा मांगन बिखिबनि करिगुमो वाफम सिंग असे हाइदोलबदि नंगी नमानपा माकी लोफमदा थबक सुरिबसि थबक सुहलोय हाइदुनि इंगोंदा हाइरखिबनि मागी लोफमदा थबक सुरगा हिंदुना चाजबा अखोइना आइगी इमा बाबा फावो मफम अदुदा थबक सुहंद्रबदि अखोइगी इमुंग करि चागनि आइगी पिकलिबा आइगी पानुपाना करि चागनि मदुदगी किदुनो वाफम से हाइदोरक्तबनि असुमना सेंगबो वाफम से उर्वशीना हाइदोरखि मदुगी मतुंगदा उर्वशीगी मपाना हॉस्पिटल महापु किहनखिबा नुपादसु मखोइगी थबक सुरिबा लौगी लोपु हमीद हारिबा मिसिननि असुमना हॉस्पिटल नचानुपीदा पुलिसना वहांग पांग तौ मतमदा आइगी मिंग पलपेरो नखोइना कनानो पंगाइदा हाइजलो नखोइना हाइजनदबा तारबा नचानुपीना करिगुंबा आइगी मिंगसि पलक तारबा नोइ खुंगंगसिदा थबक सुफम लेते आइगी लोफमसि कक्ता नत्रो नोइ खुंगंगसिदा लेबा मयामसिना थबक सुरुगा चारिसे अदुरिदा आइगी मिंग पलदि नोइ आइगी लोफमदा थबक सुद्रे आइगी लोफमदा थबक सुद्रदि नोइ चरा हेले
adu khakta natana ai si kayam tawbu ngamge haibabu noi khangi du natro ahing amada tumna du mai thar hala lore asumna hamina ki han boiram masigi matungda police na Hamid fagalami amadi NGO tawbi social worker nupi du sufaram police na Hamid amadi NGO tawbi Anita launam lang tawbugi damak amadi khudong thiba tarib imung amadi hanjindanu lupa lising yang kai puramba extortion tawbugi tongan ba IPC section gi makhada dandi pirami amadi Hamid pusu nupi macha amabu namja nam theknaba amadi kihanba amadi imung manungda hatkani tukani haibagi kihanba phawbu yawbagi damak IPC section gi section mari hena panduna mapunsi chuppa phadok piki maral gi matung ina dandi pikra matung da police ki team ama urbasi gi yumda langame sohas amadi padmana police ubada sa leksin biro hawjikti nakhoi yamna nungaina lere urbasi lebra urbasi su kokthoro mapana haike sab yam nungaire urbasida tongan ba sabna thabirakpa counselor sing amadi hospital dagi counselor thabirak tuna mahaki pungning wakal phathabi basigidama ngasi nongmanini sida mahak school chalage haire makha tana larik tamduna mahi masing tamge haiba haire aikoina su mahaki aning basi thungan ge haina khale adu sa aikoina langjaki badu aikoina pangbadagi lomi ma oirubadagi larik la su haitabana tawkhibani adu sa aikoibu ngakpiu ko yamna nungaire nakoina sana tawruba naral ge matungina na sana khangjabase masi yam nungaire urbasi kokthoro urbasi thorogam urbasi nang na sa kaisum tawdraba urbasi na sa hojikti kaisu tawdre yam nungaire nang hojikti achobo para ama tamme thokkiba khudong tiba thokdok ama tung handuna yengluragan akoi taiba miyubase mangda chatkadaban tung handuna yengadaban nati aikoi gi panthungdi manglomdani aikoi gi panthungse maningda nati aikoi asa punamak aikoi wakal punamak asi mawangdani leriba larik tamduna afaba mi mo oiraga matik chaba mi oiraba matungda leibak asigi lekai sigi lamdam asigi afaba matik chaba mi oirab kanda mi na loina mak ikai khumno kadaban mi amagi punsida khudong thiba haibasidi adumok thoi kanamta thokun haibe yaro tongan ba tamthiba thodok sing lakani adubu isanabu hinghorabadi isanabu phahorabadi punamak adu kautoktuna nakanda thamlaga mangda changsingadaba khongjang singda isana mayong yaduna mai paknanabagi dama khonagadaban madubu kawi taibo miyoy awat apa leirasu aikhoida dum hairo yamna nungaire ngasi nakoina amuk hana hanagi punsida hanjanbasi ubada aikhoi yam nungaire matamadu urbasina thagachari sab aigi punsibu matang matam chana kanbi basigidama ai hojikti tungda amuk hana yenglaro mangda chatuna afaba wakhal tama khanduna ai soidana mi oina nabagidama matik chaba mi mo oige haibase ai hojikti chapchana leble masini ngasigi case asi da diamond radio na pujaragli ba case asi adomna tabiraba matungda kari loksan biba yabage amadi kari khana naina biba yabage haibadu afabatamak loksan biu phatabadi na khanda thambi mathangi crime reports ke episode amada case amamu puduna laksagi ngasigi damaktadi wakal phathabiu puning leitabiu tharum asibu tabiriba singbu James Haigurjamna amukana khurumjari